Manipur News na tungan-tungan ba wala ba source hindi ko tsarga. Matamatang di oiba maru oiba ipaw sing tapok ng kahanjay. Maiti hai phur basi awa amasung British makhada leirabasu mutat pangamlakrabani. Megan Tripura gi konung Agartala gi Radhanagar da leiba Radha Madhav tangasi pangthukiba Tripura Manipuri Student Youth Organization Committee gi marisuba General Conference saruk yaraduna UNRF ki hanagi chairman RK Sanayama LH Megena awagi makhada chahi taret khundak laklabasu amadi British ki makha polambasu maiti phur mutat pa haibasi ngamkhidabani haina phongdorakre. Loina ngasi pangthukiba mariak suba General Conference asigi manung channa Tripura Autonomous Manipuri Development Council pigadabani amasung state asida Manipuri loga like tamba phanganbiu amasung maiti lolbu Tripura gi associate language oina sakhang bugloina na maiti puruki reservation pigadabani haiba demand sing asi khola oina lauguna khongchat amasu chatki hairi makha tarpada khuraijam athuna wakalubada NGT na Chingi district tarukta sengbatliba ring road singi thabak sing thingjilakle National Green Tribunal gi interim order na ring road amasung Tiger Road na chingbasing pomthing thingjilakle May 2023 dagi horoklaga hojik fawda warashet proktiba Manipur gi tamthidaba lagi charakta Chingi district tarukta khundaba chingmi singi manungdagi maru aina Kukijo singa Chorchampur Kangkokpi None amasung Urkhul district na chingbasing forest area singda ring road haibagi wahan thokta lambi sing sengbalakle haiduna mari lenaba authority singda wakatlabasu lakhotpam thokba thabak sing lakholakre hairatuna Kokomi convener Kuraijam athuna application oina Kolkata gi National Green Tribunal State John Bransta wakalubadagi tribunal asina pirakpa interim order amada masigba makhagi ring road sengbat sagatbagi thabak sing wakat asigi makhataba while chathagadaba numit phawbada pumting tinjilakle wafam asi Kuraijam athuna Union of India gi mot chinnaba Ministry of Environment and Forest and Climate Change gi secretary amasung atopa respondent singi mathakta file tawkibani wakat asi tribunal asina lakhotuna paring naina chatharakpa while gi makhatar pada tha asigi kungomdoida Justice Arun Kumar Yagina judicial member oiraga Isor Singna expert member oikiba quorum amana laukibani tribunal na wakat asi lakolpada senior counsel I Lalit Kumar na video conference ki kuthanga appear tawraga applicant ki tamak advocate Dinker Thakurna physical appearance tawki respondent singi maiki dagi respondents number ani dagina mari faw gi maiki dana counsel P Ramesh Kumar masung RK Vidya Sanana lem laga respondent number ama amasung mga gi maiki dadi mo chinba counsel amata lakide adu boidamak applicant na wakal liba wapam sing tar matunga travelers na National Green Tribunal Act 2010 gi section 20 da piriba precautionary principle amasung case asigi achumba circumstances singi matung ina Manipur gi singi district khara da forest ki area hopsiduna ring road project sing sengbalakle haibagi thabak sing asi wakat asigi mathangi while chathagadaba February 2 2026 pawda pomtin tingjile hairi maromda mauna ama sibagi case da mapuroiba manempo yauna mari fare ngarang nungtil pung amarom tarpada wango APS nagwanba thiam aisang khonggi ibudo pakhangba laisangi manakta hauba haibong pambi amagi makhongda makhong mayada macha ani leirebi chahi kunga taruk khakta ngairibi janambam ningol khaidem ongbi chawbas sina phakibagi matangda police na lakholakpa case ka mari lenna mapuroiba amasung manempok yauna mioi mari fare hari police control room gi cherol amagi matung ina farba singdi mapuroiba khaidem Rameshwar chahi kunga mapan manempok khaidem ongbi Indira chahi difugataret langthel laikhom kaithel lagi hojikna nongpok kaithel manbi awang laikai da laiba moirangthem Danjit chahi kunga nipan amasung yaripok wangkhem dagi Kanabala Elis Danesori chahi nipuga mathoini hari ngagi mela pangtulabadi kaithel gi mamal dagi tangkhai tana phanghalu laren tombi kaithel nga yolibu singi ngasi ngagi farmer singa piraga yonba ngakani masida ngagi farmer singi association na hariba singdu Pichari loisangi kanaba launaba farmer singa manarga pangthupa ngakani farmer singa kaithel ga yamna naknaba mari laini maramasina ngagi mela tawni haigadi kaithel pangiba mamaldagi tangkhai taraga fangadabani haina khwai number ima kaithel da nga yolibi khungban tabam larin tomina phongdokre khwai number laimarel sidabi ima kaithel lukmai selupna sinduna ngasi kaithel sida pangthukiba pawgi mifam amada larin tomina makhatan hakibada haujikti kaithel phambi sing asuki matik wari matamni masigi sumatata street vendor phambi singa ikoi koisilaga laiba sida pot yonba ngamdaba pot sitabagi chaitheng su panglibani phibam sida melada fangliba mamaldagi ima kaithel na hena mamal taraga nga fanghalagani maramaduna ima kaithel nga yoliba singsu hinganbiu kaithel sida pot yolaga isa isu singthaktuna imung poribu ngakani masigumba ima kaithel sibu singnaba fichari loisang amadi farmer association na honabiganu ima kaithel phamliba singbu melada phamhaloi hariba sisu lisangchina ima kaithel ngakuna leijariba ikoina kaithel gi hundoklamlaga melada nga yonba chatkadra kaithel sidagi melagi damak kana amatana sarup yaba yaroi meladagi purakpa nga amata kaithel puslaktuna yonba yaroi kanagumba ima singna meladagi nga puraklaga yolamba thengnargadi kaithel phamhandaba haibasi warep
ꯂꯧꯔꯦ ꯍꯥꯏꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ